Mayam Krumzari adom the Ingbribus Impact News ni ay Joyce Rusham na Impact News ki manung huna da taram nokchari. Ngasi asi malem pumbada Manipur yauna kuding magna Christian singna ngasi Christmas celebrate taunari. Hariba Christmas magi nunggi oiba celebration asigi nunggi oiba meaning di love, peace, compassion, forgiveness. Ing chikpa nungshi chana leminaba adagi ngakpiba aranba kya taunaraga targasu ngakpiba violence thadokpa masi Christmas ki magi message ni aduga ngasi Manipur da akoi phur hoji Christian oiba phur khudingma ki mioina loinmak celebration jikanna tauri aduga ngasi gi season asina akoi myam da pirba message asi ing chikna leminashi nungshi jana leminashi adagi amana fataba tawwa or nuaitaba tawgi mayam leiba targasu ngakminasi forgiveness haibasi ngasigi Christmas ki message ni ado ahanba maktada Impact News ki maike dagi akogi viewers mayam da Christmas ki greetings wishes pizari aduga ahoi ngasidi akoi yam chahi ani makhai henna yam wana leirakle conflict khatna chainaba misi mina displaced families wana leira matungda ngasi haiban misradi akoi je adum tamna normalize or normal sida lakna ba haina mayam gi maikai degi lenga ki maikai degi CSO adai praja everybody is trying for peace and stability in the state aduga mayam sigi marakta mayam sigi effort sigi manung channa Manipur lengak nasu assurance mayam piki handak chahigi December fawda internally displaced persons masa gi mayumda phase 9 na hanjan hangani habagi assurance piki aduga hoi progress su khara dilai hanjan handabadi nate resettle tawba khoi waroiching leimaramda maite IDP families resettle tawkre adagi torbung da su khara resettle tawki kuki gi site gi su resettle tawwe habaji pautai masi 100% akhoina report si fangdraga su dumaina paudi tai aduga si danata ngarang maktada serog da su dum families kara displaced families kara resettle tawbikre aduna lenga ki site gi progress ti tamna di paikali adu moigi assurance khoi dolai thabi rom adagi atopa area da laiba displaced families miam both the communities both kuki and maites moiji loinmak moigi assurance tu gi matung inna December fawda loinmak ti displaced tawba ngamgadra ngamoidra haibagi adugma wahanga madiam chaun lairi aduga masigi marakta adum hoi yaningdaba pendaba kholaugju mayam ama lairi buffer zone gi matang da pukhlakpa wafam adagi separate administration je adum akhoi gi the ultimate demand ni haiba dukumba demand haiba tare separate administration gi demand si ju mayam ama leitabadi nate mayam ama leiri aduna ngasi akhoina discuss tawgdori basi IDP resettlement reality check ground reality da yang matamda lengakna hojik committee mayam ama form tawdana sumaina resettle tawna bagi dukuma khongtang paikhalakhiba adugi outcome je magi progress te tappasu tapna progress te leibadi mami tabani na masi akhoina reality da check tawbu matamda kamain tawri haibadusu akhoina khangba mathau tai aduna ngasi akhoina pujari ba topic asi IDP resettlement reality check aduga akhoigi panel members na ahan ba maktada haki right maktada lengchin biriba oza khuraiza mathoba convener kokomi oza bu taram nokchari akhoigi ani suba panel member oza ningthau khongjam Satyajit chief bureau UNI oza bu taram nokchari and on my extreme right lengchin biriba oza Michael Lamjathang Haukip thaudo leader oza bu taram nokchari ngasigi discussion hokdokcha basi ahan badai hak oza khuraiza mathobu lakchage kokomi gi convener with the efforts of Kokomi and various other CSOs, IDP gi resettlement sig matang da yam kanna ihau tawri ngasi December 25 only 5 days left resettlement dikharga di haure adu lemhori ba dolai thabi rom gi adagi atopa mayam ama lei base even hojiki kuki IDP sing ju moisu resettle moigi su progress kamain tawbuna haibase miyam na ju khangningi haibadi resettlement je only one side oi targadi that is not balanced oi dabanina aduna hoje ki fawboda yengpa matamda lengang na pakhali basi masi kamaini yengbi biya bage oza akhoi goldi joisri maru ena ai kai hai tare akhoi gi ai madu point la tni da Christmas ki message no hal pija hoge ngasi se koi Christmas ki yamna maru oiba numit ngasi oire ko aduga koi gi Manipur da
tongan tongan ba kanglu furup mayam ama koi Christian lining chatpa marana koi even meitei marak tasu Christian oiba population mayam ama leiri aduga tongan tongan ba kanglu furup chinaw lemine mayam sida su lei ado Jesus na piba message yam phajaba ma lei madudi kaino ha kanda koi gi mara leba mibu ngakpi haibiba aduga koi gi nungsiba amadi forgiveness na mang tharaga tau taragadi soidana koi gi lebak sida koi gi lai gi lebak haibadu oirakani haibagi yam fundamental oiba message ama lei aduna koi thoiba Manipur gi rang sida soi koi peace amadi koi harmony da halakna na bohna bada tangai phadana saigi nungsiba amadi ngakpi ba haibagi koi gi paujel si koi pa Jesus na taibung pan sida mana lak matam sida soidana madugi paujel adu Christian lining chapiri ba chinaw singi mafam da di khare hena moina lumna lawjaba galena madu phangba oisanu haiba paujel sima han makta dai koi kokomi gi maikai degi Manipur gi miyam da amadi malem gi Christian kunai gi mafam da paujel si pijage ani subada joisrina haibiri badugi matang sida aikoina ngasi phawdi yengbiu even koi discussion tawbuda sungaire amada sungaire 60,000 IDPs suffering haibase koi dum loina hainabane aduna 60,000 IDPs haik taragadi it comprises both saigi affected communities sing ko koi kuki gi su mijo degi de jomi gi su leriba affected sing thadau gi leriba sing then meitei rom side ki su punamak si punjal lagani 60,000 haise sigi 60,000 sida actual magi koina ratio si yeng taragadi it will be around 60 is to 40 or 65 is to 35 koi ratio se aduga haiba sida aikogi 60% gi changdi yori sina aikogi chingi displace ne aduna masigi reality si yengok matamda hoi akoigi maruena akoigi tampaki akoibagi saruk singda akoina hek mitna khongna uba akoina address to bangamba akoigi meitei gi displaced irei cha mayam sigi moigi damakta to matamda hakthengna na thengna bangamba ni akoida madu address to na akoida khudong chaba heli but other side ki su akoi innocent haijaba tare mara leitaba koigi lana sida haktheng na involve to bunataba lala sigi politics sida kaimta yaw bunataba mi myam amasu saigi madugi collateral consequential effect laktana collateral damages ta myam ama yaw kiba lei haibasi jo ko acknowledge to bu change madu tawrokpa kanda makoigi situation tu akoina ani maksigi punna akoina government da wari samatam da su huji akoina chathariba protest sida majority of the participants meitei IDPs no jaba taraga su akoina government gi level da administratively tawgadaba thabak singe akoina demand ama torok matam da di both side of the sagi affected community sing sigi animakta tawgadabani habase akoigi demand ne animak sida apply tawgadabani hai kun hanjale hai na thangnaba kun punna hanjan minaraga leiminaba se sigi idea sida chapiu habase akoi dum hairaga leibane aduna hojiksu government da akoina hoji hairisi hojik phawgi moi kanna hojik initiative am lowri moisu akoigi somna kandagi akoina IDP singna saigi relentlessly thamagi maya sida nukti gi phammaga we have been submitting saigi memorandum daily memorandum nukti gi ne akoina governor ga chief secretary da pirise and we have received copy tamo nukti gi aduna madugi poche moida pressure lay and they are answerable masi moi leitho chatpa yaw po nate aduna hairi poche lakpani na moi du pressure lay bani na moi thabakti dum administratively dum tawdaba nate tawdi tawri but madu akoina peningai oiba mong dubokdi yo phatribra haibagi akoina madu pressure se thadora moi se muk laitho khidra haibagi akoi pressure se it should keep pressing haibagi akoina madu puthara chali ko masi trokma tamje huji akoina nan ikon na chief secretary unajarubuto aduda home commissioner yaure chief secretary yaure then special secretary to the governor moi hum yaro punna faminna bane haiba sigi mifam sida akoina hairisi latest report on resettlement sigi report se not just koi sona kan gi natana nakalani maki resettlement gi progress to madu mayam da khangalo haibane ana 60,000 IDPC mai gi yumda resettle to hona bo hona ba haibasina ultimately first step towards restoring peace and normalcy adugi potu government na assurance to ba madi miyam da deliver to de yadaba mogi obligation ne sigi obligatory oiba duty si hana to adui makha tarak pada atopa leiriba ahen ba whatever political aspiration then separatist kari kara langphang leiriba issue mayam sa that can be pursued on a different level adu somna kanda humanitarian crisis am leiriba sa sidi it is our
duty and the universal rights of those human beings who have been displaced for about 2.5 years. Adugi moigi di universal right ni sidi kanamtana moidigi koina suspend to thamba yaba right na teba sigi yamna earnest oiba aduga fundamental oiba moigi rights se masi hana restore to have the government da koina press stories adugi ne si tawdana to wam tang ngana na bai moida moral right leite aduna ni sangai festival silak da koina ya gidrise because government gi magi primary duty is to secure save the life and property of its citizen na sina fundamental duty ne madu kanthua atoba thabak torokanu si hana torokanda atay duna kona paise haibudu ne ba wagadra khangde but we want to know your opinion hana peace pura aga loimak shanti leire there is no violence there is no threat later haiba matungda resettlement tawbasina afaba oigadra natraga resettlement ja hana tawraga peace adum lakadabra peace haiba peace ki definition je koi sidai sida karibu no khona peace haido ise haibadi certain group maruena armed group amana Manipur se to khaina tadringe de khodi peace thamaro ya na nomai kapani hairaga ma pelen mangai doira ma pelel lag moi group to pelel laga peace pura ko duna peace ne haido ribra natraga adumba anti peace element haidi peace ki mayok ta thabak toraga asagi political demand tawba adugi movement du hana khoi resolve toraga kona changdo ribra natraga khoi gi rightfully samna the human rights cd nang no matter what amana ama violate to ya human rights violate to demand to ya banate human rights di mi phudima ki magi universal right ni si kanam tan mat pe yate adugi potu hana restore to wa government gi mathau ni aduga pendriba or discontented group to yaning driba group to aduga makha ta na pursue to du government na different level lamda table da pusala ngang na gera krai no na traga ko gi field da usala una gera ken whatever lejani but ihan hanbada government da mathau tare sidi miyambu magi mayumda hanjal halaga lehen bai sina magi prime duty oigada sigi resettlement gi tawriba potse si peace lakna na bagi initiative khaki wari nate sidi fundamental rights to restore tawba hanjal hanna bagi wari ni ana masigi obligatory oiba step si hana tawgadabani haibudune those are so far only 5 days left hoji phawgoda periphery area the resettlement gi process to chathari baje settle to baje are you satisfied with this or no, completely 100% satisfaction di phangde but we have been engaging with Imphal West ki DC narawari sare Imphal East ki sare Bishnupur gi DC out of station we thoki na but still moigi work progress koi follow up tawre then ngarang nahandu koi serogi tongnaribe dugi hek mamang du da Kaching gi DC ga faminare so there is significant progress delay tabudu madu on ground da si da di koi loi leminare aina so hairame table da decision lori ba mi singsina delay tabusi IDP singna nongma len basi kyam wage have a life se masi sense to bungam da mali aduna moida urgency leitaba dawna suti ge lo don suti thare ga haraga dum office ka dana dum meeting ge tawdana yeitho chatpagi ayamne regular days am da tawgada ba normal days am da tawgada ba magi service work attitude to adugi potu mami ta yana id dum phagi wena dum haeba aduna sigi urgency me yawna tobi ga dabni habase koi kan dum hai ana adugi report sing da bu de koi leri but huji koi ultimately ngai ri sidi government gi side gi administratively my concerns in the chala unaba ngangna ba technically koi loin thengnari but government gi side gi chap chaba progress ama ka puthok piro haibani adui poto nahan chief secretary unaba da budi moi prepare tawri asoi ngam yaudana kitang kupna yengbani hay asoi bang yaw maga mu lana misinterpret tawgini haibagi nungai tabu ine adu prepare tawri adu khoi thuna puthona bhona jarge na maina di thambe aduna adui potu bu laga de I think we will have brief idea adui idea su nei tabu jane ba josi su media su leiroi akoi su leite ba state hojik changjali buje karai bok changre kayam tawre je koi kem khangde minno wa choidana thengnaru ba pauna khara hapak pa adu manatana hekta thengna de ba aduna adugi potu state tagi official oina amtang tholok poto adugi communication da tawra kan da muri consider tawsena admai khanari thank you oza thank you wanga se hak oza lamja thang michael da lakjage oza hojik first of all merry christmas aduga christmas ki my message se akoina oza laktanga do koina haina masi love peace forgiveness the forgiveness ka coexistence se masi amatane flip side of the same coin ne haidor Manipur ki scenario da Manipur ki scenario se forgive and forget ka gumbaji kaya leitaba male because ethnic conflict sida yang tada di handak kisina first ethnic conflict na chadeba handak ki thodo kuki versus meite hai tare ko
sida se mamang sida kuki ga zomi kuki ga naga tonari ba adu kamai loisin bedege haita adi kuki ga naga gidi kuki in pi manipur na ena khanjabada more than 90 100 chai khuding da memorandum piraga 13 September Black Day sida pi gani justice phangngai gi NSNIM gi luchingba muiwa gi da mathakta case lo khatlo du ada to lo aina kanna to nari ba ko admai to du na ethnic conflict do akhoi chandil da kuki kharana di maru ina UKLF na di Black Day se season aroi do bane forgive and forget to go do bane haiba kuki gi marak da so differences of opinion adum le ba hai tare hana mamangi kuki nagai conflict do yenga taradi handak ki oina su kuki meite conflict di kuki hai taradi akhoi gi thado gi concept di ideology ni na adu gi idea da thajaba mi sing do dum oigani ba adu gi idea thajada ba akhoi thado sing na de akhoi kuki na te hai na coexist to se manipur gi hana de gi lemin rakpa manipur pluralistic society singa loi namak lemin se hai rabani na maroi na za thoba khoi na su yabi duna manipur civil society singna thado di akhoi distinct thado identity lejage hai tar adi manipur CSOs manipur community singna akhoi problem leite hai na yara ga ngasi phamin na ri sine ba hojik problem se kuki hai ba mi sing du ne ba kuki hai ba do akhoi na narrow down to ra kanda who are cookies hai ba se akhoi khidok trabadi moigi leader du kanano moigi representative du kanano hojik boldly kokomina manipur CSOs mayam le su boldly akhoi kuki oiro naga oiro anybody oiro akhoi imphal or manipur se akhoi moigi damak ta safe oi haina lauthop pangam ba officially lauthoi welcome tawre ba thado na su akhoi ne su lao akhoi thado le imphal da noi thado ne haina le ba mi sing du lao akhoi dai lojagi haina akhoi adum lepanga me ba whereas for cookies adu gi du moi gi du kadai chakrage lao santi yori sanase or anything sanase as a community level da haira kan da moi se kanano haibe se akoi meitei thado naga ate sin akoi na cookie haibe se akoi na kup na khandok pangam drabadi hojiki resettlement hai tare resettlement have to come with safety and security as well safety security yauduna resettlement or adi short term process neba haying hangchik upai leitabadagi ware haidana hanjinba yuwani haying amuka kapnara adi kapnaba kambudu kanano ngasidi manipur CSOs maroina kokomi or akhoi responsible oba thado singna kapnaba yaroi keno kamta khut thingjaba yaroi haina akhoina lawba ngameba whereas problem semi ba kuki kambudu kanano who are their leaders suspension of operation the riba government of India na engaged over kambu oi tara the responsibility to moi the fix to go over ne ba oza so the question am hangjage martik thale oza hoji manipur da hoji because of manipur conflict displaced our families se hoina kuki haina dum chawrakna haiba targazu thado and then many other families moi displaced over the yauri bane haba oza na haiba gi matung inadi and then oza na haiba je khara di lae aduga khara madi lao khoi lemina je na maina message to pie do atopa thado sing moi lakpada security feel tawdaba su leibra absolutely hojik soknari ba se worst victim se akhoi thado ne ba to do mo se ei thado ne ei kuki na te haiba ngam de ba maramdi akhoi se kuki gi supremacist kangbu extremist kangbu kharana nomsil laga thamba de gi maram ne ba si se akhoi explore kaya tawdri ba we need to break down si gi adu gi maram du na moina Santi Yori Sane su yade, Kemte Yadeba, Tadogi human rights pow cartel to Raga Tambadagi, Nahanye maintain the Kasuto Sabi deba, Hosik the Kukigi supremacist elements, Tado Hatag Natana, Hosik Suma Hatana, IDP settlement, resettlement care to Zerbasu, Karai Pow A, so Sampur as an IDP moina, Egiyum Hanbangam dana, Metebu, Hanbangam Gadra. Haibagi choba question ne but adugi du hana condition tham de bi da yaba jaga safe and secure oiba yaba jaga sing se government na su initiative khara lo duna oja thoba khoin su kokomin su kanna pressure pi duna tora kan se da siro do oiro wairu chingur atei tei khara hai tare duna angam ngam ba khetang at least government is also doing their level best to do something haina
resettlement gi process du kan na to ri ba Adagi whereas oza hojik to bu kuki last ta thado gi population mayam sing se kuki dagi free liberation phang de ngei phau di as an Indian macha mo oina aseng ba gi di Manipur da irang se la aroi su la aroi kuki gi ming se da kana na mu ka lan to ra kadra kana da tar ka hai ba se yamna dangerous point ama leba gi na apart from resettlement and reality check ama oina hojik aina marak khare di that khre khoina put aina puthok jing ba point di yes resettlement and any negotiation any discussion dialogue can happen but who are cookies ne haina responsible oiba mi sing du leader or group or anybody say tholak jangai phause khoina su thidopa ya jangai phause resettlement kya to raga su how far safety and security labra hai ba se aina thamjaning ba achoba question ne oza du da supplement to boy na cookie have it's a concept, it's an ideology high banina sidi magi like clear cut line je ai cookie na te hen thokpa natradi dum high yamna blur oi bagi ama kano hypet uba aduna displace to mayam dadi loimak tawgramina like generally akoina have the cookie zo community displaced to kiba haire ado hozipa bodi there is no widespread report oza thoguna zo haire government gi site gi zo official report like sim resettle to bikre haibase ko aduna oza de khangjaning base like when you communicate with those displaced people what are their mogi aspirations ze karino moizu halakning ba phawbra like civilian sing micham sing di ko Imphal Valley da mu halaga lening ba power hoi security di feel to da bagi ki ba khot pa zu khra di lehen ozan ju thambire du ayam badi kamaina mogi aspirations ze kamaina le mogi aspiration di simple ne ba meitei hen na kuki khulai pai ba kuki sing ki ye ba koi thado sing na meitei ye ki ba kanam ta leite ba ni su adum chatli hojik su to and fro khoi su trial gumba gi basis hai sara adum mak pati mi di trial mak tin na te hojik su chatli hojik chat pa kambu sing su hojik su enga sai kaino palenda ngarang bom kaino to do input phang bade su sija hospital da chat le ba ko yenge ba asom sai da su group ta hang akan je da moi je army na puraga army ge manak ta le Imphal da tham de kai jil le ba load le ba so hai badi kaino ne da people are not afraid of Meiteis or Imphal. They are more afraid of Kuki anti-peace elements. Mui kambu gitu yum hanla di ekoi bu phu gadra attack to rakadra hai bagi ki bagi neba. Absolutely, they all want to go back to their respective home, provided they are not under their control. Government of India na, government of Manipur na, safety and security se Tampak Imphal Valley da pi do na. Ching the people ngam the bagi choba problem ne city. Not only to the Meitei katang kiban na chadeva. Moi masagi kukine haina extremist or supremacist kambu do oza thoba sigi kambu sing se neba moi na yam na kiri se city aina open ne Manipur praja mayam dang si lauri se. So oza like recently kano Churchanpur district protest demonstration kumba phamba women folk kumba placards kumba paraga phamba zu mayam thengne so moido masana protest to tawgena thoktabida moido namdana thokhan bane hana yenga kadoribra sigi di government na kuki gi anti peace ga anti Manipur ga anti Meitei gi protest or anything kambu sing se moi gi modus operandi se moi na thido oga provocative yam oye for the valley people mutual coexistence gi the makta su ya dreva adu gumba statement banner the thet pa mayam sing se ko sida loina mak aina khangba mogi modus operandi se sida loin ma hekta hairaga sarkar action logo do bosunate this is the failure of the government neba sida gi neba za thoba koina lauri iseng si paw sida sarkar na thok to adu gumba provocative statement at this juncture da president rule na leina nahan ngei di chahi ama mamang de di popular government BJP or akhoi gi masen Meitei CM haina haijar ba sosi ki noina piring en sida rule of law na kana ni mak sida phasna maintain to haina lauri se du damak te ne ba hoji nahan gi thoki ba women folk atei te sing su thangnari ba khun mayam sing naharon na as usual moi gi modus operandi do khun gi ning tho sing na mi ma putho na trabadi
job card ge te paisa kan ni khot kan ni hai ba gi threat da gi to ki ba one. But if you look into the overall this thing na yam ka he na han irang 3-4 months back gi mamang de gi he na public mobilization se kaya ngam dre ba because the suspension of operation su kangbu sing na su moin masamak na su 4th September du da Manipur integrity kai ba yaroi hai na moin na su ya jarabani na. So people have already awakened. Muji praja sing se yam sing khra so muji mari mata here and there khetang force the ngasai hai ri ba kuki hai ba mi sing gi kangbu do anti peace kangbu elements kangbu do na silli ba po ni na. It's like a parallel government gumba ki type the ching the chat le ba si mayam se government of India ga Manipur government na curtail to dengai phawdi thado du do sa tai meiti du tai naga da su tai akhoi yel homi sing ge loi na map kuki na akhoi sing se wahal le ba. Okay, thank you, Oza. Mathangi wahanga si hak Oza strategy lak chage. Oza some vested interest na Manipur zida dum hoi conflict se dum prolong to hanning bagi adukum bagi point pukhat pirakli vested interest hargadi like arms group OBRA or narco terrorists aduna drug dealers aduna hoi any hoi conflict se dum leib matam da hojiki drug trade ka arms trade se sidi dum chawkhalakani aduga hoi mioi badi dum waraga dum lehogadoriba aduna ozada hangjaning baje journalistic perspective ta yang pamatamda lingagna lokhlagliba peace ki khongthang aduga IDP gi settlement gi khongthang adagi hoji oza maikhalna ju panbiriba some vested interest ki si identify ta hogdragadi yaroi haibagi wafum ju pukhalakli adu lengak si adum mazu vested interest ki manungda dum yausalab zala oza koigi jalam ja thanga oja thobagana thambase every sentence am valuable oiko ngasi thambi ki pise aduga ngasi anoba akhoi Christmas ki Babu Jesu na ko anugo message ama peace and love ngasai akhoi hobada somna habi ki bedo madu miyo bagi akhoi ngasi tabiri ba adigi tasu tawa da ba adigi Manipur da lebiri ba adigi akhoi Manipur issue khangbi ba mayamna adugi message love akhoi message somna ngasai thambado adigi wajani thambi ki badu madu thamuida phawraga Manipur da peace lakpa development lakpado madugi lai khoidam si anuba ama mathang chahi adi ngasi nongni ni sidagi hongpo isenu hana akhoi hana प्रार्थना तौजरकान अखोई थमजनिंग बसिंगसै गवर्नमेंट ना येंगसि जोइसरी पोची अमले ngarang se अखोगी कनो सिदा हरियाणा दा अमित शाह से चलिको मसिस दा मागी रिपोर्ट अम पी अखोगी कनोगी लास्ट 10 years की मसि पी बिस दा मणिपुर की याव ब्राइ नै ngarang से फन कुइन ngai अज मान हाइबदा लास्ट 10 years सिदा अखोई पैरामीटर्स पीस दा मणिपुर दा पीस लैरे न मान रिपोर्ट पियो हाइदि हान मान हाइसि इंडिया दा लैसे लेफ्ट लैरे को नेक्सल मूवमेंट अखोगी लेफ्ट की मूवमेंट सिमा अदगी जम्मू कश्मीर अमना नॉर्थ ईस्ट नि अदुबु बीजेपी गवर्नमेंट लाकपदगी मसि पीस लाए अदुना मसि नॉर्थ ईस्ट से पीसफुल ने रिपोर्ट अम पिएबा अदु अखोइना होजि येंकान सोमना हंबै का चाना बचे जर्नलिस्ट अमनु येंकान द मागी पीस हाइ से मणिपुर सी गी अखोगी इशू से कमाइना येंगिनु हाबि इशू लाएबा मणिपुर से पीस हाइदि यम लुजो मणिपुर से पीस हाइ यम लुकान से अखोइना होजि येंकान द government amna yengbasi akhoi masi akhoi yengba put ani thona yengsiko amana international gi ama prithvi ko ina laiba yam thibaji human rights ki issue da human rights ki magi lole akhoi athobu hoi chatan khotan tawini ko adu laiba yam thibana internally displaced person ne ngasi akhoi issue se adu hypothetical test tawjani masi gi lo leite haidi guiding principle akhoi the directive principle of state policy na si tawgadabani ena leita su akhoi gi mi da mandatory oidabado मसी mandatory kada 1998 की guiding principles on internal displacement दा मसी दा हाई report अनि दा मोइन हाइबसे अखोई की मणिपुर की गवर्नमेंट गा याम कना समनब का दम हाइसे एनीथिंग थोरप कसे मसी गवर्नमेंट रेस्पोंसिबल नेब अहम बद मोइन हाइसे मी चहन की बा ngसागी चुराचामपुर अमसु ngसिगी अखोई खतंग flashback मनिंग दा फलो हनजे सिनमाय flashback चबस माइना अखोई की चुराचामपुर खंगदे इफाल दा तोकान दा यहाना न चींग की मतम दो चेन बहर को मतम दो मदु चेन बदु दा थिंगदा बनिएना अखोगी इंटरनेट डिस्प्ले पर्सन के 1990 के गाइडिंग प्रिंसिपल ना हाइबा कगिन हाय कान मी जे लुइ चेंग रदी अमु पोरप वानी अद पृथ्वी द थोखिबा थौदो मे सम येंगो कांडा अदि अफ्रीका दा थोखिबा के बेंका मी जे चेंग रबा अमु पोरप द कगिन हाय कान अखोइ नंग से डील तरि मि ह्यूमन बीइंग्स नेबा हाइदि ऑब्जेक्ट अमा सपोज जोरा चंपुर दा नुंग अमा किलो सो इम्फाल नुंग अमा किलो सो दि खिनबा यायबा अदो अखोइ नंग ngasi खनिबा मी जे थमोइ पानबा चा दा थक्का लैबा मी गाक्ता नेबा मुझे चलगा अखोइना हेक्ता नोइसे लेरुना गलो इन गग इंजन बिया पोट अमा अखोइ सतरंगी धलो डिस्ट्रिक्ट अदु नतेब याम सॉफ्टली सबटली ह्यूमनली टच तौगदबनिना अहम चेलहन अदुगा सीस
parameter se luar khamena ani subada manipur di chenthok na khre di som khadung na khre ba masida hai se akhoi gi lady ba missing se moisin number 1 very vulnerable sa 60000 nga sai akhoi gi data ama athoba hoi man pibi do vulnerable oi ba si moisi kari vulnerable ha kana chapam thapam leite tumpham leite nga sai ya phajwa ma thobun haibdam yawe moi nom khatang moina leibu kamai le bigi yeng bi oina haibdo moina leiba life to urakanda aduna moina leiba lapa life to khoi chalaga ure masi chapa kansa khoi na haining bam leiya thaina akhoi gi moi si gi decision lori bam tori mayam dc khangde moi mayam du na ko ma khoi chalaga yap to unabi ba du yam phaiye ba moi gi life to unari khai chali khai pharbra haiba issue sima thamjage suppose atho boina dc mayam chatan khotan unaba kansa da internet displaced person mayam na chiba thakli ba leidi ba kholi mayam even moina medical camp to da tobiranu hidak leina paisa leite se big message ne yes adi medical camp to ge na tore aduga x-ray lo adu to test to ba adu madugi test to ngab leite kai kana madugi phogi situation na hoji moina leiri se plus moi marak se da na ba yaure do to ba yaure mang moi hawe moina yam sathi ma wa hi ma yan noi ta ba akoi le je mang lai do mangla na kyam ku le do mang da kyam ku le do tawraga khoi gi ising da tawraga mi se khoi mang dong lei bado tumba hawala mang ni da kai no khang da madugi se masigi le kan se moi se government ki duty ne ba as a journalist as an activist as an affected person na ta khoi phami sing se khoi na hai se as an anchor khoi na hai se masigi mayam da kanari yeng doi no hai kan da government ha bam le government ki duty ni international guiding principle na hai adubu akhoi gi masi le ka da akhoi guiding principle se da hai ba kan se da sumaina sola kan ta din ne chabi lo ma moi jo hai chabi lo ma internet displaced person 60000 sing se makhoi gi number 1 data ma sem manipur government data sem doi ni ani subada makhoi kamai tauri kari cha kari tari kada de leidi adi hana le baduri mi kam si gre adi angang luhum khola pak life hong bada hana tamam badagi data ma le kan hoji government hang kan hana larik tamam bado drop out rate ka anu hang bada government ngau ni adigi hana le namba kan hana nadam da anu ba disease kam na lakpa disease ta makhan ni ko masi lakpa ka anu hakana data du laita di moi pi bangam ne akhoi gi si crisis na suam thole ko hai baje masi gi data adigi masi gi impact masi leina ba lo ma semu lo le tari yaroi lo le ba se masi kanu tari am kana khre oza mamangi discussion de zo khoina sikumba data relief camp gi ke amuk kanu mogi da mak kya thada bi raba cam ration or whatever data as phasna maintain tau de ha baje dum mamang dus dum hidden lakli ado zik lengak na masikumba data maintain to baje am wa bazala kanu karam khungtang pa khalaga sikumba data as maintain to ngam godino za number 1 data se akhoi gi yam lai banate executive decision ha jage adung sai som nga yana hang ba kanan to doi noi do masi data se aina to be ya di amna to be ya du NGO na de to be ko NGO kran NGO to ba data se number 1 lani ba kai no da moi di number 1 expect ba hem le ba go mengi di la loi ba kai na kan da go mengi di ngasi noi humpu na si yang kheu na se do no thola kan ne ba NGO di lan aduna masi kanan to doi no ha kan government to doi na masi je khoi relief se kanan to gi ha kan de disina suppose akhoi gi Imphal West labor sine Imphal West ki DC makha labor machine node officer hana mri labor ko nodal officer me apsina mana health ki education ji machine mana officer mamam jedio diga ma tharaga waja mam na masi survey to biu data pikat biu hai to base executive decision amni election da khoi mi ko khalaga to bodo advance to da masi su decision am lauraga to boda masi se akhoi gi machine habse planning process se government to gada ni ilana na to ba ya baja ni government to gada ni madu executive decision to later badagi ni haina ai dain thamjage ba oza do hanak recently sem giba committee je moi mayam ma engage tor sem giba je moi na sigumba assessment sigumba data je moi gi oina officially layerga public domain da thamda ba oi bazala dugi exact kanu dai khonjade ko adi moi na kari to bano adi kari parameters ta kari data to wi adi government da khoina data su to de have su ya ro kai ro da number of displaced person da thum lak adugi cha khre ka hai du data di leri ne adigi chini kam yeng khre adigi phamungi kam yeng khre hidak medical camp hadi every kano da mui get asuk mi na kari kai phangdoino adigi nupi sing dugi hadi suppose leri ba mayam dugi training piraga atopada job pi bagi adu data mang government yam tawri ba ko akhoi no jahas ne critical data du ne khoi pa ma ngai akhoi som hang je critical data ina ngai gi hojiki du di leme nam ju khamba poni critical data da khoi gi mi si kok che kap sok chang gre akhi economic issue si kam sok chang gre ari mosi ari suppose masi data si kam mari oi ga ka dang sai return to si pot ani sueba fringes ama heart ama
fringes ta toy de hoji fringes ne ba thangna ba da lei ba sine ba Yes. khwai lu ji heart thamoi da chapa sine thamoi cha ani ko amana physical amana kano hakchangi haidi chapa je suppose lamja thangna me am loi la o ya de ha ka sida la pa ka chmoi la ka thamoi gi la pa ma wakhana la ni ba ma physical la ko ani se heart da diam lu ye ba heart chi kadai do ha ka imphal da la ko siam lu ye ba ari imphal gi sina chwa champu chapa siam lui kampu pi chapa siam lei mori da chapa siam lui ye ba masi kari gi no ha ka da madu da moi da thamoi da power ba ka no me am do masi ma kana no oge ka de ngasai data du pi do ne ba hadi noi mentally can prepare or ge ka expert no oitar di ngasi di internet displaced person da suppose check da le ramba thadu yang khai har sine ko thadu yang khai gi mental health kari no suma parameters akoi human being akoi ni lainan habia ro sida expert dakar lai hai se adunu sugumba da di expert sine bilu counselor sine biu expert me sine biu ba masuma kanda aduna icham cham na committee seme committee do da si tokre ngang di sigi da phami habu na te ba si yam critical data ne ba si hai ding sagi test to ba icham cham na normal regular test ama to da ta akoi yam report la ko ta kuina chang ba test ka ta ga asidi manipur le ki ma pan to wi ka adum ba research to adum ba data ne ko chang ni se mas akoi na to ri se ila ila ba thabak na te manipur ngasi face to ri se masi example hai bu sigi mamang da di conflict ya thokre conflict sida da resolve to ki akoi resolve to si yam ru se kai na kan da kitang loosen gre loosen ba gina loosen ba data changi loosen ba analysis changi loosen ba educative decision changi madu government to biu ana Thank you, Waza.